ngasi gi maru oiba pawda ahanbada manipur gi covid-19 gi update han pijaramge manipur gi positive case masing sangwa ga kontra surei kokta gi positive oikiba miyo adugi imung manung gi quarantine ton khrei BRDL rims amadi BRDL jenims ta nangna miyo kontra ga mari positive oiba thena kiba ga loinana state asigi apun ba covid-19 positive case masing sangwa ga kontra sukhrei phagalakpa masing na sama ga yankhai ga mapan sukhrei active case na sahum ga khumdra ga mathoi da lairi BRDL rims tang si puna sample satruk test tawbada miyoi taraga ni positive oiramba thenaki positive oiraba taraga ni thu adugi manung okhul gi miyoi mapan thawal gi miyoi ani amadi Imphal West gi miyoi ama yauri hairi amaramda BRDL jenims tang si puna sample satruk taraga humdoi test tawbada puna sample kunga taruk positive oiba thenaki positive oiriba sample kunga taruk asigi manung sample mari di hana hospital asida laying duna lairibi singi sample ni aduga kunga ni thoina anoba sample ni haina pawgi source aman hairi Hauziki oina state asida COVID-19 na narambadagi phagalakpa migi masing tapna wangkhalakli phagalakpagi sangsada kunthrarom oidi ngasi phawbada rims tagi miyo yankhai gi nipan jenims tagi miyo humdraga mari naba phaduna mayum da hanakre makoi singado yum da halaba matungna numit taraga mari ni home quarantine togodabani hairi manipur lenga ki COVID-19 kamal control room dagi health department gi wangloi Dr. KS Susikumar mangangna thadorakpa serol amana hai frontline workers sing asi ningthi na training piduna skill upgradation tawbagi tangai fadaba lairi ngasi phawbre state COVID-19 training team na medical officer sangwa kungani tho staff nurse samapan ga taraga taret allied health care provider sahunga nifugumapan ANM samapan ga ani amadi asa worker lising ga sangwa ga humdrago humdoi training pikre hairi ngasi numidang wana pung toro makhai rom taba matam phawbada state asigi oina BRDL rims amadi jenims ta puna miyoi lising kunga tereka sangwa ga kungom doi test tokre masigi manungda rims ta sample lising taraga mariga sani panga yankhai amadi jenims ta sample lising taraga nitu ga satruk ko yankhai ga nipan test tokre amaromda jeribamda quarantine tawraga lairuraba matungda state result laktringaida mayumda halaklaba matungda positive oirakiba kokta ward number 3 digi miyoi adugi imung manung amadi mahaka jeribamdagi thokminarakiba miyoi sing home quarantine tawduna thamnaba deputy commissioner Bisnupur Nita arambamna official memorandum amang asi thokre DC na thokpo official memorandum aduda pallibo wafamdi hairiba kokta digi miyoi asi kokta amadi borayang bidigi miyoi kunrom Gujarat digi train da halaklaba matungda jeribamdagi lalpani high school da hangba community quarantine center da numit taraga marini quarantine tawraba matungda haukiba jun taraga mathoida jeribamgi center adudagi research torokibani makoibu Carmon app sizina hanbaga loinena home quarantine soidana tahonaba akanba poktak piraga halakhibani miyoi asiga hanminarakiba miyoi khudingma Carmon app asi khudaktigi activate tawbaga loinena makha taba yathang ama thoktriba phawa home quarantine tawraga lainaba kanganki kokta gi positive oikiba miyoi adugi imung manungi miyoi singadu home quarantine chapsana tawnaba akanba wafam palle kanagumuna home quarantine gi param thugairamba thoklabadi epidemic disease act 1897 gi makhada faraga serak pigi na hena OM aduna makhata na phungdorokli amaramda kokta municipal council gi chairperson na pauksi asigi wari sanabada hai lengak na TS gi result khangdriba miyoi singmu quarantine center gi disease torbirakpa asi yamna asoiba khongthang amani maram oiraga miyam da mipaiba phibam ama lakhallei DC na ngasi miyoi asiga lakminarma miyoi singado home quarantine tawnaba piriba yathang asida kariguma thugairapa matamda lengak na action lakhotpada council gi maikedi gi mateng pangani hairi hauzik positive oiriba miyoi asi haukiba jun taraga humdoida mayumda halakpa matamda imung manungi miyoi singkhakta natana miyoi kayaga sokna samnaramagi wafam lei haibigi paulai mahak nama sonba fawba yorami haibigi pauta na balaire mahak jeribamdagi halaklaba matungda home quarantine tawbagi wafam leiti haina phungdorakli mahaka loinana thokminarakpa miyoi atai kharasu laikai da koichat chatlambagi paulai haina phungdorakhi masina maram oiraga laikai adugi miyamda mipaiba yophohalei maram asina district administration gi maikedi gi laikai adubu sanitization tawnabagi thabak lokhathaningi miyoi aduna yoramba area adu khangdoknaba hotnabiba loinana mafam singadu sanitization tawbada kokta municipal council gi maikedi gi angamba thakta mating pangjage haiki matungda quarantine de leiriba miyoi singbu test gi result phangdringaida center de gi thadok pidana basu appeal tarokli amaramda chief medical officer Bisnupur L Jogendrona pauksi asi da hai kokta gi miyoi adu jeribamdagi quarantine center de gi thadorokpa matamda fencing app haplaga thadorokpani mahak asi home quarantine tawnaba pautak piraga lakhanba oibana mahakna home quarantine tawi tawde satna kaunon thugai di haibase fencing app ki khuthangda loina khangani hauzik phawbi oina positive oiraba miyoi aduna home quarantine gi param thugai haibigi khudam phangba ngamdri maramasina lamdamandugi miyamna thoina mi paiba pokpigano fencing app asi quarantine matam loiduna natraga negative oiba miyoi sing home quarantine tawnabgi dama thadokpa matamda hapa app ni masida makoina home quarantine tawi tawde haibadu loina khangma ngamgani makoina aran tawba matamda hektama khangba ngamgani haina mahakna makha takhi
अतोप मरुइब पाव मन मुसना कुनुंग पुलिस ना अकन सेक्शन थौरांग लखटपा हौख्रे लमदम असगी ललहौलुप अमदि तोंगान तोंगान CSO सिंग लैसेम सना जावबु सोशल बॉयकॉट थमकिबा अमदि राज्य सभा की MP की कैंडिडेट ओइना थोलकपदा यानिंगदबा फोंदोरकपदगी सना कुनुंग सिक्योरिटी की अकन सेक्शन थौरांग लखटख्रे सालिब था असगी तरागा मपन पांथोकदोरिब सीट अमा लेब मणिपुर की राज्य सभा की इलेक्शन दा BJP की मिरेप ओइरिब लैसेम सना जावबना लैरिब सना कुनुंग अकोइबदा इम्फाल ईस्ट की पुलिस पर्सनल सिंगना मफम क्यादा ngak senbagi thabak chathari loinana konung manungda lanai gari sing sangba thingbagi mathakta gate metal detector gi khulai phawba thamduna sanglakpa miyoi sing register da khuyek lawduna sana konung sanglakpa miyoi amamam oina ningthina check tawri masigi mathakta laisema sana jaw unaba lakpa miyoi sing gate manakta leiba security checkpoint mobile phone phawba loksinduna mamangda leiramba phibam chaun ohongba leire nakala maromda laisema sana jawbun rajya sabha gi MP gi candidate oina tholakpa bu pungning thokatpa amadi sogatpa oina Inpui tribe lamka tribe amadi mate tribe ki mute sing ngasi sana kunung da laktuna laisema sana jaw unakre amasum mangoni yaipa thawjal piduna ikai khumnakre hairi atopa maroiba paw amanamu mahairoi sangsing hangdongna ba jun kunda mifam kokhrei COVID-19 maram oiduna thonglon dun lairiba state asigi mahairoi sangsing hangdokpada satnagadaba kanglon sing khananaba Department of School Education amadi Department of Higher and Technical Education Government of Manipur na sinduna Imphal gi City Convention da ayuki pung 13 taba matamda miyam gi oiba mifam ama kaukhre hairibe mifam aduda institution singe principal amadi administrator sing amasum mahairoi loop NGO amadi civil society organization singi mihut singna saruk yabinaba department anisina punna thadorakpa sirol amana hairi loinena wafam aduda state asigi mahairoi sangsing hangdoktringai mangoinana amadi hangdoklaba matungda paikhatkadaba section thorang sing class haugadaba amadi loisingadaba matam academic calendar semdok semjin tawbagi amadi institution singna thengnagadaba tongan ba khudong chadabana singba hiram kyagi matangna khanagani hairi mifam aduda saruk yagadaba singna makhoigi wakhalon sing adu makhoigi maming matha ningthina haptuna meeting adu haudringaida pisinaba honagadabane wafam sing adugi maramda kupna nainagani amasum saruk yagadaba singna face mask uppana singba COVID-19 thengnabada ministry na thokiba protocol singa na satkadabani haina surol aduna makhatana hairi loisilakpada mapan gi oiba maru oiba pawang khutanga mayamda share tawjaramge galwan da khut thona bada China gi lanmi manga India gi kun sire India amasum China gi marakta lamkhai gi sayena ba luang ba thakta wari sanaringe gi serakta ngarang Ladakh Union Territory gi galwan tampakta khut thokna rakpada China gi People Liberation Army PLA manga amasum India gi commander ama yauna personal kun sire microblogging site Twitter da wangang laduna Global Times ki reporter Wang Wenwen haki khut thokna baduda nongmai amata kapna khide thaudo adu China India gi line of LOC da June taraga manga gi numidang na thokibane thaudo adu da PLA gi personal manga sidaga taraga mathuina asu open nangki sibigi masing hengalamgani haina launari Ladakh ki nongpok thangba sarukta nung thanaba Saina kanabana singbagi imu naimu tanaba thaudo adu da India gi colonel ranking gi army officer ama aduga lanmi kun sikhi lanpham adu da mathawai katkraba officer adu taraga taruk suba Bihar regiment gi commanding officer Colonel Santosh Babuni mahak infantry battalion ama command tawringeda lanmi kun galoina na sikhibani nungaitaba thaudo asi line of sexual control sei nifu ga taruk ki matungda ahan thokibani thaudo asi achumani haina phungdokladuna army gi official amana hai thaudo adu galwan tampakta nakal ani ungkhanaba hanthanaba kanna honaringai serakta thokibani haujik nakal ani gi makok thongba military official singa meeting pangthoktuna phibam laksinaba honari China gi maikeida apok asokpa ahumari yaukhi ngamkhaida khut thona baduda India gi lanmi sikiba adugi laman khumlaktanaba hairakladuna wafam phongdorakpaga loinana India da maral siraduna China na hairi India gi lanmi na ngamkhai lanchilaga China gi lanmi singda khut tharakibane maduna maram oiraga khut thoknabagi nongaitaba thaudo adu thokibane thaudo adugi yamna kuppa report haujimaki oina phangdrabasu haujik phawbagi report ki matung inadi thaudo adu nakal anina nongmai sizinakide asi ana yaukibasing adu nakal anina nungna thomnabadagini hairi haukiba sayol manga romdagi hauna India amasum China gi masing yamlaba lanmi sing galwan tampakta mai onsinaduna lairakibane China gi lanmi na nongpok thangba Ladakh ki Pangongso galwan tampak Demsok amasum Dailat Bek all the area da sangsilakibane makhoina Pangongso yauna haujik lairiba asengba ngamkhai lanchilakibane Indian Army na lamdam aduda ing tapa phibam hanjilangnaba makhoidu handokhinaba taknaduna lakibane nakal ani na ungkhanakhiba phibam adu hanthanaba haukiba numit kharani asida wari mathang sanaduna lakibane sairaksida Union Defense Minister Rajnath Singh na Chief of Defense Staff
CDS General Bipin Rawat Defense ki Chief ahum amasum External Affairs Minister S Joy Sankar na punna unaduna Galwan Tampaki thawdo adugi matangna wa khanakre wa khanaba loiraba matungna Defense Minister na thawdo asigi matangna Prime Minister Narendra Modi da pawdom gadori Ladakh ki thawdo asina maram oiduna Indian Army gi Chief SM Narbane gi Pathan Kot khongsat yaithokre hawkhiba sayol da Army gi Chief asina nakal anigi marakta muknaba asi handoknaba hotnabada khumang chokshile haina phongdokpa laikhibani handaki thawdo asigi mamangda India China anigi marakta misi mina thokpa thawdok thokhibasi Englishing ga samapan humdra ga mangadani sahi aduda Arunachal Pradesh ki LAC da China gi lanmi singna India gi petrol party da ambush torakpada Indian Army gi lanmi nipan sikhibani thawdo adugi matungda handak thokliba thawdo asina ahan bani haina su paw sina makha tana phongdorakli